Ngasidagi nouna amuk service touba houkhiba Imphal Kangpokpi Senapati service ki Imphal dagi chatkhiba bus na Kangpokpi District ki Gamgiphai Yaorakpada mapham adugi meeyamnna akanba maongda thingnaba hotnabaga loinana Nung Thajillakhre security force na meeyam adu tear gas na chingba kaptuna Tankhaibada meeoi kunrom ashok apan nangkhre press na phangma paw amagi matung ina Imphal dagi chatkhiba Imphal Kangpokpi Senapati bus service adu security ki akanba section thorang amaga loinana chatkibani bus aduna Kangpokpi District ki Gamgiphai Yaorakpada mapham aduda hanadagi lairamba nupi yauna yamlaba meeyamda thatnaba hotnakhi meeyam aduna bus aduda nungna thajinduna bus adu chadhandanaba honarakpadagi security personnel singna tear gas na chingba kaptuna meeyam adu tankhaikhi abaramda press na phangma paw amagi matung ina ngasayuk pung 12 minute kun manganom tabada Gamgiphai area dagi nongmai round khara kapagi makhol taki hairi nongmai adu kadai dagi kablakpano amadi thodok aduda aso pan yaokhibra haibagi chapchaba pawdi hauzik phawi oina phangba ngamdri haina pawsina makhatari